ꯆꯥꯡꯕ ꯐꯤꯂꯝ ꯔꯣꯍꯦꯟꯒꯤꯗ ꯉꯥꯛ ꯆꯪꯉꯒ ꯁꯥꯍꯟ ꯊꯥꯕ ꯈꯣꯠꯂꯕ ꯃꯇꯨꯡꯗ ꯑꯗꯩ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯗꯤ ꯄꯨꯡ 1:30ꯒꯤ ꯃꯊꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯗ ꯑꯩꯅ ꯃꯣꯏꯔꯥꯡ ꯂꯝꯗꯝꯗ ꯂꯥꯛꯄ ꯑꯩ ꯃꯔꯨꯞ ꯁꯥꯟꯇꯤꯁꯨ ꯑꯍꯥꯟꯕ ꯚꯣꯠ ꯀꯥꯕꯅꯤ나 ꯃꯥꯒ ꯎꯅꯔꯝꯗ꯭ꯔꯒꯗꯤ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦꯅ ꯈꯔ ꯈꯥꯡꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ MLA ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯍꯥꯏꯗꯤ ꯐꯨꯠꯕꯣꯜ ꯑꯦꯛꯖꯤꯕꯤꯁꯟ ꯃꯦꯠꯆ ꯑꯃꯁꯨ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯁꯤꯟꯕꯅꯤꯅ ꯌꯥꯎꯗꯕ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥ ꯂꯩꯕ ꯑꯗꯨꯅ ꯃꯨꯛꯅꯥ ꯀꯥꯡꯖꯩꯁꯦ ꯑꯩꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯒꯁꯨ ꯌꯦꯡꯕꯒꯤ ꯇꯥꯟꯖꯥꯗꯨ ꯐꯪꯉꯣꯏꯗꯣꯔꯤ ꯑꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯕꯗ ꯏꯇꯤꯍꯥꯁꯀ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯑꯕ KK ꯃꯣꯏꯔꯥꯡ ꯑꯗꯤ ꯂꯝꯗꯝꯗ ꯑꯗꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯍꯥꯏꯗꯤ ꯃꯁꯥꯟꯅ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯄꯥꯡꯊꯣꯛꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯃꯔꯝ ꯆꯥꯕ ꯑꯃꯅꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯟꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯍꯥꯏꯗꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯁꯛ ꯇꯥꯛꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯑꯔꯤꯕ ꯌꯥꯝꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯙꯔꯃꯗ ꯑꯣꯏꯔꯦ ꯆꯠꯅ ꯂꯣꯟꯆꯠꯇ ꯑꯣꯏꯔꯦ ꯍꯤꯔꯝ ꯀꯌꯥꯗ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯆꯠꯅꯕꯤꯁꯤꯡꯁꯦ ꯉꯥꯛꯅ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯉꯁꯤ ꯃꯣꯏꯔꯥꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯨꯝꯕ ꯍꯥꯏꯗꯤ ꯑꯔꯤꯕ ꯆꯠꯅꯕꯤ ꯌꯣꯛꯈꯠꯄ ꯍꯥꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯃꯇꯝꯁꯤ ꯌꯥꯁꯜꯂꯛꯇꯕꯅꯤꯅ ꯑꯩ ꯏꯆꯟꯅꯨꯄꯤ ꯕ꯭ꯔꯤꯟꯗꯥ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯗꯨꯝ ꯉꯥꯡꯕ ꯁꯛꯄ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯃꯥꯅ ꯍꯣꯔꯦꯟ ꯈꯔ ꯁꯥꯡꯅ ꯃꯥꯒꯤ ꯁ꯭ꯄꯤꯆ ꯄꯤꯖꯔꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯥꯟꯇꯤꯁꯨ ꯑꯍꯥꯟꯕ ꯚꯣꯠ ꯀꯥꯔꯛꯑꯕꯅꯤꯅ ꯑꯣꯅꯔꯦꯕꯜ MLA ꯑꯗꯨꯅ ꯅꯍꯥꯟ ꯏꯟꯚꯥꯏꯠ ꯇꯧꯕ ꯂꯥꯛꯄ ꯀꯥꯟꯗ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯗ ꯑꯩꯅ ꯍꯪꯉꯤ ꯑꯩꯁꯦ ꯃꯣꯏꯔꯥꯡ ꯇꯥꯟꯅ ꯂꯥꯛꯇꯣꯏꯅꯤ ꯅꯣꯏ ꯄꯩꯁꯥ ꯀꯌꯥ ꯍꯥꯞꯁꯤꯒꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯌꯥꯝ ꯍꯥꯞꯄꯤꯅꯣ 50,000 ꯍꯥꯞꯄꯤꯌꯣꯅ ꯍꯥꯏ ꯑꯗꯨꯅ 50,000 ꯍꯥꯞꯄꯝꯃꯒ ꯆꯠꯂꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯏꯕꯦꯝꯃ ꯆꯠꯂꯒꯦ Thagachari Nasigi Chief Guest Sri Karam Syam Honorable MLA Langthabal Assembly Constituency na Mamal Yamlaba Wahai Khara Thambirambagidamata Camera to video share itu nama pada yang macam apa tu long aku asyik nama ikan tu Thank you. May pagpiro. Maka Sathara Boina BIB Singh Amadi Nasigi Sanaroi Singh Loinana photo session Tawzari I didn't have no idea. photo session ki thoramasi loisinjakibaga loinana thoramakha sathajarapu oina keynote address pibinabagidamakta KK Moirang Kangairut KK Moirang Kangairut Kanbaluk ki press
ꯌꯥꯔꯔꯣꯏꯕ ꯃꯥꯅ ꯃꯤꯒꯤ ꯁꯤꯒ꯭ꯋꯦꯁꯅ ꯄꯤꯊꯣꯛꯈ꯭ꯔꯒ ꯇꯣꯛꯑꯁꯤ ꯄ꯭ꯂꯦ ꯍꯧꯗꯣꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯧꯔꯅꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯀꯩꯗꯧꯔꯦ ꯌꯦꯂꯣꯃꯤꯒꯤ ꯃꯁꯥꯟꯅ ꯀꯩꯗꯧꯔꯦ ꯑꯣꯏꯔꯤꯕ ꯀꯩꯗꯧꯔꯒꯦ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯑꯁꯤꯕꯨ ꯍꯣꯡꯗꯣꯏꯅꯤꯅꯦ ꯀꯣꯌꯦꯠꯇꯤ ꯂꯣꯏ ꯌꯦꯜꯂꯦꯗꯀꯣ ꯀꯣꯌꯦꯠꯇꯤ ꯂꯣꯏ ꯌꯦꯜꯂꯦꯕ ꯉꯁꯥꯏ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏ ꯑꯆꯧꯕ ꯑꯃ ꯄꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯋꯥꯍꯩ ꯃꯉꯥ ꯇꯔꯥ ꯇꯔꯥꯃꯉꯥ ꯉꯁꯤ ꯊꯧꯔꯝ ꯑꯃ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯁꯤꯟꯖꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯆꯠꯄꯤꯈ꯭ꯔꯕ ꯍꯣꯅꯔꯦꯕꯜꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯀꯛꯅꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯦꯂꯣꯃꯤꯒꯤ ꯃꯁꯥꯟꯅ ꯑꯃ ꯑꯣꯏꯔꯤꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯦꯛꯖꯤꯕꯤꯁꯟ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯒꯦꯁ ꯂꯟꯆꯤꯟꯕꯤꯔꯕꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ಶ್ರೀಮತಿ ಬೃಂದಾ ಥೋನಾಜಮ್ ಸೋಷಿಯಲ್ ವರ್ಕರ್ ꯌꯥꯏ ꯁ꯭ꯀꯨꯜꯕꯨ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯅꯕ ꯍꯪꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯈꯨꯟꯊꯛꯄꯅ ꯈꯨꯟꯀꯥꯞꯄꯅ ꯍꯥꯏꯅ ꯈꯨꯟꯊꯛꯄꯅꯅ ꯈꯝꯕꯒꯤ ꯀꯥꯡꯕꯨꯅꯦ ꯍꯥꯏꯕ 하나의 세람 미신도 보이는 소리다 보이는 소리하고 손으로 옆에 베라니 아우래 아우래 오자 Moirang Singay Lampak Tumulga ꯏꯁꯤꯡ ꯈꯔ ꯈꯔ ꯄꯤꯊꯛꯄꯤꯌꯣꯕ Guru Khangjing Bindho Amari Pana Ikumada Kambiramba Higi Layam Punamaku Kokno Kurumjari Kiki Moirang Kangirum Kandali Nukuliga Moirang Pana Nakandri Exhibition Next Kira Soiba Tiki Wina Dinkin Biliba Dinkin Biramba Kaka Karam Syam Honorable Ex-Minister Emily Yantabal Asia Kaka Hungam Santi Honorable MLA Moirang AC Ibung Tongram Robindro Honorable MLA Kangde AC Amadi KK Moirang Kanglaron Kanbalu Amadi Lembira Iba Ahalaman Imay Bel Ichil Inaw Maruk Mapang Kwai Chidis Puna Magpu Kukno na Kuramjan Ikoy na angang wadi ngay da Ahalaman na Wari Libada Moirang Kanglayron Kaidana Kambatu Di Warisi Yang Nalibili Boga Pugada Mundayda Warisi Kawdagi Loy Babuba ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯟꯗꯥꯅ ꯋꯥ ꯉꯥꯡꯕꯁꯦ ꯍꯥꯏꯐꯦꯠ ꯇꯥꯁꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯒ ꯃꯆꯤꯟꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯒ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯤꯔꯝꯃꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯣꯏꯔꯥꯡꯒꯤ ꯂꯥꯏ ꯍꯥꯛꯇꯛ ꯌꯥꯎꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯀꯃꯥꯏꯅ ꯂꯥꯛꯄ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯀꯪꯂꯩꯔꯣꯟ ꯍꯥꯛꯇꯛꯁꯤꯗ ꯀꯩꯗꯧꯈꯤꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯏꯔꯒ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯈꯤꯕ ꯑꯣꯏꯗꯦ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯒꯤ ꯃꯁꯤꯗ ꯃꯣꯏꯔꯥꯡ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯗ ꯊꯦꯡꯅꯔꯛꯏꯕ ꯃꯣꯏꯔꯥꯡꯒꯤ ꯋꯥꯔꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯃꯣꯏꯔꯥꯡ ꯍꯥꯏꯕꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯁꯦꯟꯃꯤꯠꯂꯣꯟ ꯆꯤꯟꯖꯥꯛ ꯄꯨꯝꯅꯃꯛꯁꯤ ꯃꯣꯏꯔꯥꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯈꯛꯇꯪꯗ
ꯁꯥꯟꯅꯔꯤꯕ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯃꯁꯥꯟꯅ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯄꯤꯛꯅꯤꯛꯀꯨꯝꯕ ꯂꯝ ꯀꯣꯏꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯔꯥꯡ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ ꯃꯣꯏꯔꯥꯡꯗ ꯂꯥꯛꯏ ꯁꯦꯟꯗ꯭ꯔꯥꯗ ꯆꯠꯂꯤ ꯂꯥꯏꯐꯝꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤꯗ ꯈꯨꯔꯝꯃꯤ ꯃꯣꯏꯔꯥꯡꯁꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯣꯏꯅꯔꯒ ꯈꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯉꯛꯇꯕ ꯉꯁꯤꯐꯥꯎꯗ ꯋꯥꯔꯤꯗ ꯇꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯅ ꯊꯅꯝꯃꯤꯕ ꯃꯁꯥꯟꯅ ꯃꯌꯥꯝꯁꯤ ꯋꯥꯔꯤꯗ ꯇꯥꯏ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯐꯣꯇꯣ ꯑꯔꯤꯕꯗ ꯇꯤꯚꯤꯗ ꯎꯕ ꯌꯥꯎꯏ मधु मनुंग हंजल्लगा यावरगा सरुक यारगा थेंगनरगा मधु मसक खंगनबगी करिनो हायबसी भाप तानबगी खुदोंग जाबदी लेतब सिगे लेतबसी ngasi moirang sida imphal lagi kilometer 95 haidoraga akoina moirang kangleiron da taramba yawgiba hogiba wari myamsi ngasi uba phangaroidra mangre na khalubasida ngasi ꯑꯩꯈꯣꯏꯗ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯁꯤ ꯁꯤꯜꯂꯒ ꯂꯩꯔꯝꯕꯁꯤ ꯑꯩ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯄꯣꯛꯄ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯑꯩꯉꯣꯟꯗꯗꯤ ꯃꯁꯤ ꯄꯣꯛꯄꯒꯤ ꯌꯥꯝ ꯑꯆꯧꯕ ꯄꯥꯟꯗꯝ ꯑꯃ ꯐꯪꯉꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯑꯩꯈꯣꯏꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯃꯨꯛꯅꯥ ꯌꯨꯕꯤ ꯂꯥꯛꯄꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯇꯥꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯁꯐꯝ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯝꯥꯏꯅ ꯃꯥꯒꯤ ꯃꯁꯥꯟꯅꯔꯣꯜ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯎꯈꯤꯗ꯭ꯔꯦꯕ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯁꯤꯒꯤ ꯃꯔꯝꯁꯤ ꯂꯥꯛꯆꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯣꯏꯔꯥꯡꯒꯤ ꯃꯇꯥꯡꯗ ꯆꯥꯎꯔꯥꯛꯄ ꯇꯦꯜꯂꯞꯄ ꯁꯝꯂꯞꯄ ꯀꯩꯒꯤꯅꯣ ꯃꯣꯏꯔꯥꯡꯅ ꯀꯜꯂꯝꯃꯤꯕ ꯃꯐꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯁꯤ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤ ꯁꯂꯥꯏ ꯇꯔꯦꯠꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯐꯨꯔꯨꯞꯅꯤ ꯁꯂꯥꯏ ꯇꯔꯦꯠꯁꯤꯗ ꯃꯣꯏꯔꯥꯡ ꯍꯥꯏꯕꯁꯤ ꯁꯂꯥꯏ ꯑꯃꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯂꯥꯏ ꯑꯃꯈꯛ ꯑꯣꯏꯈꯤ ꯃꯩꯇꯩ ꯁꯦꯝꯃꯛꯄ ꯃꯇꯝꯁꯤꯗ ꯁꯂꯥꯏ ꯃꯌꯥꯝꯁꯤ ꯃꯊꯪ ꯂꯧꯁꯜꯂꯛꯑꯒ ꯁꯦꯝꯃꯛꯑꯦ ꯃꯣꯏꯔꯥꯡꯁꯤ ꯂꯧꯁꯟꯕꯗ ꯌꯥꯝꯅ ꯇꯞꯈꯤ ꯂꯧꯁꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯉꯝꯈꯤꯗꯦ ꯄꯥꯛꯅ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯍꯥꯏꯕ ꯁꯂꯥꯏꯁꯤꯗ ꯑꯇꯣꯞꯄ ꯀꯕꯨꯗꯒꯤ ꯕꯔꯃꯥꯗꯒꯤ ꯂꯣꯏꯄꯣꯠꯐꯥꯎ ꯀꯥꯔꯛꯑꯝꯃꯤ ꯃꯇꯝ ꯑꯃꯗ ꯃꯣꯏꯔꯥꯡ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯃꯗꯤ ꯃꯣꯏꯔꯥꯡꯗ ꯂꯣꯏꯄꯣꯠ ꯀꯥꯔꯛꯑꯝꯃꯤꯁꯤꯒꯤ ꯃꯔꯝꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯁꯤ ꯃꯣꯏꯔꯥꯡꯅ ꯀꯣꯜꯂꯤ ꯑꯗꯨꯅ ꯂꯣꯛꯇꯥꯛꯁꯤꯗ ꯉꯁꯤ ꯁꯥꯟꯅꯔꯝꯃꯤꯁꯤ ꯂꯣꯛꯇꯥꯛꯅ ꯂꯧꯔꯝꯃꯤꯕ ꯊꯧꯗꯥꯡꯁꯤ ꯂꯣꯛꯇꯥꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯟꯖꯥꯛ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯉꯥ ꯃꯤꯠꯀꯤ ꯆꯤꯟꯖꯥꯛꯁꯤ ꯂꯣꯛꯇꯥꯛꯇꯒꯤ ꯂꯣꯏ ꯄꯤꯔꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤ ꯃꯇꯝꯗꯨꯗꯁꯨ ꯂꯧꯎ ꯁꯤꯡꯎꯅ ꯅꯝꯕ ꯂꯧꯎ ꯁꯤꯡꯎꯅ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯕ ꯈꯨꯟꯅꯥꯏꯅꯤ나 ꯆꯤꯟꯖꯥꯛꯇꯨ ꯑꯩꯈꯣꯏꯅ ꯂꯣꯏ ꯄꯨꯊꯣꯛꯑꯒꯗꯤ ꯃꯣꯏꯔꯥꯡꯅ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯀꯣꯜꯂꯤꯕ ꯂꯝ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯆꯤꯟꯖꯥꯛꯁꯦ ꯃꯣꯏꯔꯥꯡꯒꯤ ꯆꯤꯟꯖꯥꯛ ꯌꯧꯗꯕ ꯌꯥꯎꯈꯤꯗꯦꯕ ꯃꯗꯨꯒꯤ ꯆꯤꯟꯖꯥꯛꯇꯨ ꯃꯣꯏꯔꯥꯡꯅ ꯂꯣꯏꯅ ꯄꯤꯔꯕꯅꯤꯅ ꯃꯣꯏꯔꯥꯡꯗ ꯂꯣꯏꯅꯃꯛ ꯃꯤꯄꯥꯟ ꯇꯥꯡꯉꯦ ꯃꯤꯄꯥꯟ ꯇꯥꯡꯕꯅꯤꯅ ꯃꯥꯅ ꯄꯣꯠꯊꯣꯛꯇꯨ ꯃꯥꯅ ꯑꯆꯧꯕ ꯁꯔꯨꯛꯇꯨ ꯃꯥꯅ ꯄꯨꯊꯣꯛꯑꯕꯅꯤꯅ ꯃꯉꯣꯟꯗ ꯃꯦꯇꯔꯤꯌꯦꯜꯂꯤ ꯄꯩꯁꯥꯅ ꯑꯣꯏꯒꯦꯔꯥ ꯃꯦꯇꯔꯤꯌꯦꯜꯂꯤ ꯑꯣꯏꯒꯦꯔꯥ ꯃꯥꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯦꯕ ꯑꯇꯩꯁꯤꯡꯁꯤꯗꯒꯤ ꯑꯗꯨꯅ ꯃꯥꯁꯤ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯦ ꯏꯅꯥꯛ ꯈꯨꯜꯂꯒ ꯃꯄꯥꯡꯒꯜ ꯀꯜꯂꯒ ꯂꯩꯔꯕꯅꯤꯅ ꯃꯥꯁꯤ ꯂꯧꯁꯟꯕ ꯉꯝꯗꯕ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯔꯥꯡ ꯂꯧꯁꯟꯈ꯭ꯔꯦ ꯃꯣꯏꯔꯥꯡ ꯃꯩꯇꯩꯗ ꯇꯤꯟꯈ꯭ꯔꯦ ꯉꯁꯤ ꯁꯂꯥꯏ ꯇꯔꯦꯠꯅ ꯄꯨꯜꯂꯒ ꯁꯦꯝꯈꯤꯕ ꯐꯨꯔꯨꯞꯅꯤ ꯑꯩꯁꯨ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅꯤ ꯑꯩꯒꯤ ꯃꯣꯏꯔꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯈꯥꯡꯉꯥꯟꯕ ꯂꯨꯋꯥꯡ ꯑꯉꯣꯝ ꯃꯉꯥꯡ ꯆꯦꯡꯂꯩ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯦ ꯌꯦꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣই ꯁꯂꯥꯏ ꯀꯩꯅꯣ ꯍꯥꯏꯕ ꯌꯦꯛ ꯌꯦꯡꯕꯒꯤ ꯈꯪꯅꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯛꯇ ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯔꯤꯁꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯗ ꯏꯈꯦꯡ ꯇꯥꯒꯦꯔꯥ ꯏꯈꯦꯡ ꯇꯥꯔꯣꯏꯔꯥ ꯈꯔ ꯃꯁꯥꯅ ꯌꯥꯅꯔꯒ ꯄꯨꯟꯁꯤꯟꯈꯤꯕ꯭ꯔꯥ ꯏꯈꯦꯡ ꯇꯥꯔꯒ ꯄꯨꯟꯁꯤꯟꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯇꯨꯡꯗ ꯅꯥꯀꯨꯏꯅꯅ ꯊꯝꯂꯝꯃꯒ ꯃꯥꯡꯗ ꯇꯥꯔꯤꯁꯤ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯍꯤꯡꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯊꯝꯂꯝꯗꯣꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯅ ꯊꯝꯂꯝꯕ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯅꯥꯠ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯣꯛꯀꯤꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯑꯣꯏꯔꯝꯗꯣꯏ ꯄꯣꯠꯅꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩꯁꯦ
ꯃꯁꯤ ꯑꯗꯨꯝ ꯍꯣꯀꯤꯒ ꯍꯥꯏꯔꯞ ꯃꯥꯟꯅꯩꯌꯦꯕ ꯑꯗꯣ ꯃꯩꯇꯩ ꯁꯦꯝꯕꯗꯤ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯑꯝꯕꯁꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯒ ꯍꯣꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕꯁꯦ 19 ꯀꯌꯥꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯁꯒꯣꯜ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩꯀꯣ ꯁꯤꯅ ꯍꯥꯟꯕ ꯃꯥꯜꯂꯦ ꯂꯩꯕꯥꯛ ꯉꯥꯛꯄ ꯂꯩꯕꯥꯛ ꯁꯒꯣꯜ ꯁꯦꯝꯕ ꯀꯥꯡꯖꯩ ꯍꯥꯏꯕ ꯑꯃꯒ ꯂꯩꯕꯥꯛ ꯂꯩꯀꯣ ꯁꯤꯅ ꯃꯥꯡꯍꯟꯕꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯂꯧꯗꯣꯏꯅꯤ ꯑꯗꯣ ꯃꯩꯇꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯏꯁꯥꯒꯤ ꯀꯩ ꯀꯩ ꯐꯨꯔꯨꯞ ꯃꯣꯠ ꯂꯩ ꯀꯟꯕ ꯁꯤ ꯃꯇꯥꯡꯗ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯆꯍꯤ 2000 ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯕꯣꯟ ꯃꯥꯏꯑꯣꯟ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯒ ꯒꯣꯜ ꯆꯟꯐꯝ ꯀꯥꯏ ꯍꯥꯏꯗꯣ ꯇꯝꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕꯅꯦ ꯈꯨꯠ ꯁꯥꯒ ꯑꯥꯎ ꯃꯔꯤꯁꯤ ꯃꯩꯇꯩꯅ ꯃꯥꯏꯑꯣꯟ ꯆꯨꯝꯃꯒ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯉꯁꯤ ꯇꯨꯡꯗꯉꯁꯤ ꯂꯦꯞꯄꯤꯕ ꯈꯣꯡꯐꯝꯁꯤ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯂꯥꯛꯏꯕ ꯆꯍꯤ ꯑꯩꯈꯣꯏꯒꯤ 5 ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯛ ꯀꯟꯕꯂꯨꯞꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯏꯌꯥꯝꯕ ꯑꯃꯅꯤ ꯆꯍꯤ 10ꯗ ꯑꯦꯖ ꯑ ꯄ꯭ꯔꯨꯐ ꯑꯩꯈꯣꯏꯅ ꯇꯨꯈꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛ ꯑꯩꯈꯣꯏꯅ ꯂꯦꯞꯄꯝꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯩꯇꯩꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏꯅ ꯅꯥꯠ ꯀꯟꯕꯗ ꯑꯩꯈꯣꯏꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯔꯣꯃꯦꯁ ꯂꯩꯉꯥꯛꯂꯣꯟꯗ ꯈꯨꯃꯟ ꯍꯥꯏ ꯆꯍꯤ 3 ꯐꯨꯔꯨꯞ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯂꯩꯄꯥꯛ ꯑꯃꯒ ꯇꯥꯈꯤꯗ꯭ꯔꯕ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯣꯡꯕꯥꯟꯕꯨ ꯈꯝꯕꯅ ꯇꯨꯅ ꯃꯨꯛꯅꯥ ꯀꯥꯡꯖꯩꯗ ꯆꯠꯃꯤꯟꯅꯕꯒꯤ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯂꯝꯕꯤꯗꯨ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗ꯭ꯔꯥ ꯁꯦꯝꯃꯣꯏꯗ꯭ꯔꯥ ꯔꯣꯃꯦꯁ ꯀꯨꯃꯥꯔꯅ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤ ꯍꯥꯏꯕꯤꯔꯛꯄꯅꯤ ꯀꯔꯤ ꯑꯣꯏꯔꯤ ꯀꯃꯦꯟꯗ ꯇꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯌꯥꯝ ꯑꯣꯏꯔꯛꯀꯅꯤ ꯆꯨꯝꯃꯦ ꯍꯥꯏꯕꯁꯤ ꯉꯁꯤ ꯃꯩꯇꯩꯅ ꯂꯦꯞꯀꯗꯕ ꯃꯩꯇꯩꯅ ꯂꯦꯞꯄ ꯐꯤꯔꯦꯞꯇꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛꯁꯤ ꯂꯦꯞꯀꯗꯣꯏꯅꯤ ꯃꯁꯤꯗ ꯃꯣꯏꯔꯥꯡꯅ ꯄꯨꯋꯥꯔꯤꯗꯒꯤ ꯍꯧꯅ ꯃꯣꯏꯔꯥꯡꯅ ꯌꯥꯝ ꯑꯆꯧꯕ ꯁꯤꯅ ꯊꯧꯗꯥꯡ ꯂꯥꯏꯚ ꯂꯧꯔꯒ ꯂꯥꯛꯏ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯥꯠꯇ ꯐꯖꯅ ꯍꯌꯦꯡ ꯑꯃꯗꯤ ꯑꯗꯨꯝ ꯑꯩ ꯁꯦꯟꯃꯤꯠꯂꯣꯟꯗ ꯊꯥꯒꯠꯆꯔꯛꯀꯦ ꯁꯦꯟꯃꯤꯠꯂꯣꯟ ꯍꯥꯏꯕꯗꯤ ꯄꯣꯠꯊꯣꯛ ꯂꯥꯏꯚ ꯄꯨꯊꯣꯛꯄ ꯇꯧꯕ ꯂꯥꯏꯚꯅꯦꯕ ꯂꯥꯏꯚ ꯂꯣꯛꯇꯥꯛꯇ ꯏꯊꯥꯏ ꯗꯥꯝ ꯁꯥꯈꯤꯕꯗꯒꯤ ꯂꯣꯛꯇꯥꯛꯇ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯔꯤꯄꯣꯔꯇꯦꯠ ꯑꯃꯒ ꯄꯤ ꯑꯃꯨꯛ ꯂꯧ ꯐꯖꯅ ꯄꯔꯤ ꯊꯥꯒꯠꯂꯛꯀꯦ ꯆꯍꯤ 30 ꯂꯨꯞꯈꯤꯕꯗꯒꯤ ꯃꯣꯏꯔꯥꯡꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯄ ꯆꯤꯟꯖꯥꯛꯁꯤ ꯂꯧꯄꯔꯤ 30,000ꯁꯤ ꯃꯥꯡꯈꯤꯕꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯄꯨꯊꯣꯔꯛꯏꯕ ꯆꯤꯟꯖꯥꯛ ꯃꯅꯥ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯏꯆꯦ ꯑꯃꯗꯤ ꯕ꯭ꯔꯤꯟꯗꯥꯁꯦ ꯉꯥꯒꯤ ꯃꯥꯁꯨ ꯄꯣꯠꯊꯣꯛ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯅꯩꯅꯔꯒ ꯄꯨꯂꯞ ꯊꯠꯈꯤꯕꯅꯦ ꯂꯥꯛꯄ ꯃꯥꯜꯂꯦ ꯊꯠꯈꯤꯕꯗꯨꯅ ꯑꯗꯨꯝ ꯃꯣꯏꯔꯥꯡ ꯈꯔ ꯂꯥꯏꯔꯕ ꯈꯪꯉꯦ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥ ꯈꯔ ꯑꯗꯨꯝ ꯃꯣꯏꯔꯥꯡ ꯂꯥꯏꯔꯕ ꯍꯦꯟꯒꯠꯔꯛꯄꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯌꯣꯟ ꯆꯨꯝꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯣꯏꯔꯥꯡꯅ ꯇꯉꯥꯏꯐꯗꯅ ꯂꯧꯕꯤꯒꯗꯕ ꯑꯇꯇꯥꯏ ꯑꯃꯗꯤ ꯏꯊꯧꯗꯥꯡ ꯃꯁꯤꯗ ꯉꯁꯤꯒꯤ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯅ ꯊꯅꯝꯕ ꯃꯁꯥꯟꯅꯅꯤ ꯃꯁꯤ ꯃꯣꯏꯔꯥꯡꯅ ꯀꯔꯝ ꯍꯥꯏꯅ ꯁꯥꯟꯅꯩ ꯍꯥꯏꯕꯒꯤ ꯃꯁꯛ ꯇꯥꯛꯄ ꯉꯝꯅꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯒ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯎꯠꯄꯤꯔꯤ ꯃꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯁꯨ ꯏꯝꯐꯥꯜ ꯃꯌꯣꯟꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯁꯥꯟꯅꯁꯤꯡꯁꯤ ꯑꯩꯈꯣꯏ ꯍꯩꯔꯣꯛꯇꯁꯨ ꯅꯍꯥꯟ ꯌꯥꯝ ꯆꯥꯎꯅ ꯁꯥꯟꯅꯍꯧꯋꯤ ꯌꯨꯕꯤ ꯂꯥꯛꯄꯤ ꯑꯩꯈꯣꯏꯅ ꯎꯔꯛꯇ꯭ꯔꯕ ꯅꯥꯠꯀꯤ ꯃꯁꯥꯟꯅ ꯃꯌꯥꯝꯁꯤ ꯀꯦꯟꯗ꯭ꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯇꯣꯞꯄꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯝꯖꯤꯟꯅꯔꯒ ꯄꯅꯥ ꯃꯌꯥꯝꯁꯤ ꯁꯦꯝꯃꯤꯟꯅꯔꯒ ꯇꯤꯝ ꯃꯌꯥꯝꯁꯤ ꯁꯦꯝꯃꯤꯟꯅꯔꯒ ꯑꯆꯧꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯇꯨꯔꯅꯥꯃꯦꯟ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯉꯝꯃꯤꯟꯅꯕ ꯑꯃꯗꯤ ꯃꯁꯥꯟꯅꯁꯤꯡꯁꯤꯗ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯌꯥꯝꯅ ꯊꯥꯗꯕ ꯃꯔꯝꯗꯤ ꯁꯥꯟꯅꯔꯣꯏ ꯑꯃꯗꯤ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯁꯥ ꯉꯥ ꯃꯁꯤꯗ ꯁꯤꯜ ꯂꯥꯡꯉꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯗ ꯆꯥꯎꯅ ꯄꯩꯁꯥ ꯊꯥꯗꯗ꯭ꯔꯒꯗꯤ ꯒꯦꯝ ꯑꯃꯠꯇ ꯃꯁꯥꯟꯅ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯀꯦꯠꯇ ꯊꯥꯗꯔꯤ ꯁꯨꯃꯥꯏꯅ ꯐꯨꯠꯕꯣꯜꯗ ꯊꯥꯗꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯃꯁꯥꯟꯅꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯆꯧꯕ ꯊꯥꯗꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯨꯠ ꯁꯝꯅꯔꯒ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯒꯣꯜ ꯀꯥꯡꯖꯩ ꯃꯨꯛꯅꯥ ꯌꯨꯕꯤ ꯂꯥꯛꯄꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯁꯤ ꯑꯃꯗꯤ ꯅꯥꯠꯀꯤ ꯊꯅꯝꯃꯤꯕ ꯃꯁꯥꯟꯅ ꯃꯌꯥꯝꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯇꯨꯔꯅꯥꯃꯦꯟ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯌꯧꯒꯗꯕ ꯉꯝꯅꯕꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯨꯠ ꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯅꯥꯀꯟꯗ ꯀꯟꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯨꯡ ꯍꯥꯏꯕꯗꯤ ꯀꯥꯡꯖꯩꯕꯨꯡ ꯍꯥꯏꯔꯤꯕ ꯁꯥꯟꯅꯅꯕ ꯂꯝꯄꯥꯛ ꯏꯄꯥꯏ ꯏꯄꯨꯅ ꯊꯅꯝꯃꯤꯕ ꯃꯌꯥꯝꯁꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯣꯏꯊꯣꯛꯇꯕꯤꯗ ꯂꯝꯄꯥꯛꯁꯤꯡꯁꯤ ꯀꯟꯕ ꯑꯃꯗꯤ ꯑꯍꯦꯟꯕ ꯂꯝꯄꯥꯛ ꯁꯦꯝꯕꯤꯕ ꯑꯃ ꯆꯪꯏ ꯑꯉꯥꯡꯁꯤꯡꯁꯤ ꯅꯤꯁꯥꯗꯒꯤ ꯂꯧꯊꯣꯔꯛꯄ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯅ ꯊꯅꯝꯃꯤꯕ ꯃꯁꯥꯟꯅꯁꯤꯡꯁꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯕ ꯃꯁꯤꯒꯤꯗꯃꯛꯇ ꯃꯤ ꯑꯃꯒ ꯁꯝꯅꯕ ꯈꯨꯟꯒ ꯗꯤꯁꯇ꯭ꯔꯤꯛ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯈꯨꯗꯤꯡꯃꯛ ꯁꯝꯅꯔꯒ ꯅꯥꯠꯀꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯤ ꯌꯣꯛꯈꯠꯃꯤꯟꯅꯔꯒ ꯃꯁꯥꯟꯅꯁꯤꯡꯁꯤ ꯌꯣꯛꯈꯠꯃꯤꯟꯅꯔꯒ ꯅꯥꯠ ꯀꯟꯃꯤꯟꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯍꯦꯟꯕ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯈꯣꯏꯁꯤꯡꯁꯤ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯣꯟ ꯍꯦꯟꯒꯠꯍꯟꯕ ꯁꯥꯟꯅꯔꯤꯕ ꯁꯒꯣꯜꯕꯨ ꯑꯣꯏꯔꯣ ꯂꯤꯕꯨ ꯑꯣꯏꯔꯣ ꯁꯥꯟꯅꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯒꯤ ꯏꯁꯤꯡ ꯁꯦꯟꯊꯣꯛ ꯊꯥꯅꯤꯡꯕ꯭ꯔꯥ ꯂꯝꯕꯤꯁꯤꯡ ꯏꯁꯤꯡ ꯊꯥ ꯍꯦꯟꯒꯠꯃꯤꯟꯅꯍꯟꯕ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯀꯦꯞꯇꯦꯟ ꯀꯥꯏꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯊꯣꯛꯏꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯀꯦꯞꯇꯦꯟ ꯍꯥꯏꯇꯥꯔꯦ ꯃꯥꯏꯌꯣꯟ ꯑꯣꯟꯁꯤꯟꯕꯤꯔꯝꯅꯕ ꯂꯝꯕꯤ ꯁꯦꯝꯕꯤꯔꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯤꯟꯗꯥꯁꯦ ꯉꯥꯡꯕ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯦ ꯁ꯭ꯔꯤꯃꯇꯤ ꯌꯥꯝꯅ ꯕ꯭ꯔꯤꯟꯗꯥ ꯊꯧꯅꯥꯎꯖꯝ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯌꯥꯏꯁꯀꯨꯜ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ
ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯡ ꯀꯟꯕꯂꯨꯞꯀꯤ ꯑꯗꯨꯒꯨꯝꯕ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯏꯌꯥꯝꯕ ꯁꯩꯇꯖꯤꯠ ꯏꯌꯥꯝꯕ ꯋꯥꯐꯝ ꯈꯔ ꯁꯨꯝ ꯊꯝꯕꯤꯌꯨꯅ ꯉꯁꯤꯒꯤ ꯁꯤꯟꯕꯁꯦ ꯁꯤꯗ ꯄꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯌꯦꯂꯣꯡꯕꯤꯒꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯗ ꯑꯁꯨꯝꯅ ꯃꯤꯡꯊꯣꯟꯕꯤꯔꯝꯕ ꯏꯊꯛ ꯄꯅꯥ ꯑꯃꯗꯤ ꯈꯨꯟꯈꯥ ꯄꯅꯥ ꯍꯥꯏꯅ ꯉꯁꯤꯒꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯀꯟꯕꯂꯨꯞꯅ ꯁꯤꯟꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯤꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯕ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯒꯤ ꯑꯣꯏꯕ ꯁꯦꯡꯂꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯈꯛꯇꯗꯤ ꯇꯥꯕ ꯑꯗꯨꯒ ꯎꯕꯗꯤ ꯐꯪꯍꯧꯗ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯐꯪꯖꯔꯒꯗꯤ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯖꯔꯒꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯀꯟꯕꯂꯨꯞꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤꯗ ꯇꯥꯕ ꯈꯛ ꯅꯠꯇꯅ ꯁꯥꯟꯅꯔꯝꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯀꯩꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯃꯛ ꯎꯕ ꯁꯨꯡꯐꯪ ꯐꯪꯖꯈꯤꯗ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯎꯕ ꯐꯪꯉꯛꯇ꯭ꯔꯕ ꯃꯁꯥꯟꯅ ꯑꯁꯦ ꯀꯅꯥꯅ ꯈꯪꯍꯟꯕꯤꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ RKCSꯀꯤ ꯑꯩꯈꯣꯏꯒꯤ ꯑꯌꯦꯛꯄ ꯄꯥꯕꯨꯡ ꯑꯁꯤꯅ RKCSꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯣꯟꯅ ꯌꯦꯛꯑꯀꯥꯟꯗ ꯊꯝꯕꯤꯔꯝꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯁꯥꯗ ꯀꯩ ꯍꯥꯏꯅꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛꯇꯪ ꯁꯥꯟꯅꯔꯒ ꯎꯖꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯀꯟꯕꯂꯨꯞꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯃꯅꯨꯡꯗꯁꯨ ꯑꯆꯧꯕ ꯄꯨꯋꯥꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯈꯝꯕ ꯑꯃꯁꯨꯡ ꯅꯣꯡꯕꯥꯜꯒꯤ ꯃꯇꯝꯗ ꯃꯨꯛꯅꯥ ꯄꯅꯥ ꯀꯥꯡꯖꯩ ꯍꯥꯏꯕꯗꯤ ꯈꯨꯟꯊꯛ ꯄꯅꯥ ꯃꯣꯏꯔꯥꯡ ꯈꯨꯟꯈꯥ ꯄꯅꯥ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤꯕ ꯑꯁꯤꯒꯨꯝꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯟꯗꯛ ꯂꯥꯛꯏꯕ 2022 ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯑꯣꯏꯕ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯊꯦꯡꯅꯩ ꯍꯥꯏꯕꯗꯤ ꯁꯖꯤꯕꯨꯒꯤ 12ꯅꯤ ꯄꯥꯟꯕꯗ ꯃꯣꯏꯔꯥꯡ ꯈꯝꯕ ꯑꯃꯁꯨꯡ ꯅꯣꯡꯕꯥꯜ ꯑꯅꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯁꯥꯟꯅꯈꯤ ꯍꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯁꯖꯤꯕꯨꯒꯤ 12ꯅꯤ ꯄꯥꯟꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯌꯨꯝꯁꯀꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯖꯔꯀꯥꯟꯗ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯀꯟꯕꯂꯨꯞꯅ ꯑꯁꯤꯒꯨꯝꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯦ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯟꯅꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯖꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯖꯔꯤꯕ ꯁꯤꯟꯖꯔꯤꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯆꯧ ꯑꯆꯧꯕ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯛꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯦꯡꯂꯕ ꯃꯁꯥꯟꯅ ꯑꯁꯦ ꯃꯥꯂꯦꯝꯒꯤ ꯑꯆꯧꯕ ꯐꯤꯗꯥ ꯑꯃ ꯀꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯀꯟꯕꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯝꯇꯒ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯈꯨꯟꯊꯛ ꯄꯅꯥꯒ ꯈꯨꯟꯈꯥ ꯄꯅꯥꯒꯁꯦ ꯁꯤ ꯑꯅꯤꯁꯦ ꯈꯝꯕꯒ ꯅꯣꯡꯕꯥꯜꯒꯁꯦ ꯀꯔꯝꯕ ꯑꯣꯏꯅꯒꯦ ꯑꯩꯈꯣꯏꯒꯤꯁꯦ ꯀꯩꯅꯣꯅꯤ ꯈꯨꯟꯈꯥ ꯄꯅꯥꯒꯤꯗꯤ ꯑꯉꯣꯝ ꯅꯣꯡꯕꯥꯜꯅ ꯄꯅꯥ ꯂꯪꯀꯣꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯅꯥꯅꯤ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯑꯊꯣꯏꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧꯒꯤ ꯄꯣꯠ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ 7 ꯃꯍꯥꯛ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯣꯏꯒꯦꯔꯥ ꯂꯝꯖꯦꯟ ꯑꯣꯏꯒꯦꯔꯥ ꯍꯥꯏꯕꯗꯤ ꯅꯣꯡꯕꯥꯜꯅ ꯑꯗꯨꯝ ꯊꯣꯏꯗꯅ ꯂꯥꯛꯑꯕ ꯃꯇꯨꯡꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯃꯆꯥ ꯃꯣꯏꯔꯥꯡꯗ ꯆꯥꯎꯈꯤꯕ ꯑꯩꯈꯣꯏ ꯈꯝꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯈꯝꯕꯒ ꯅꯣꯡꯕꯥꯜꯒ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯣꯝ ꯅꯣꯡꯕꯥꯜ ꯃꯥꯏꯊꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯃꯁꯤ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯥꯏꯕꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯣꯝꯖꯤꯜꯂꯛꯄꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯦ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯃꯟꯗꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯊꯧꯖꯥꯟꯗꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯂꯝꯖꯤꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕꯅꯦꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅ ꯇꯧꯁꯤꯒꯦꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯝꯃꯝ ꯑꯩꯈꯣꯏꯒꯤ ꯏꯕꯣꯝꯆꯥ ꯑꯗꯨꯗꯒꯤꯗꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯀꯦꯁꯣ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯖꯤꯡꯕꯤꯅꯕ ꯍꯥꯏꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯍꯟꯁꯨ ꯑꯣꯏꯁꯤꯜꯂꯛꯄ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯁꯤꯟꯕꯗꯤ ꯏꯆꯥ ꯁꯥ ꯉꯝꯗꯧ ꯃꯥꯟꯗꯦ ꯃꯊꯪ ꯆꯍꯤꯗ ꯐꯖꯅ ꯇꯧꯁꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯁꯦ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯑꯗꯣ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯩ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯑꯣꯏꯅ ꯃꯨꯛꯅꯥꯒꯤ ꯑꯆꯧꯕ ꯐꯤꯗꯥ ꯑꯃ ꯀꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯁꯟꯇ ꯑꯩꯈꯣꯏ ꯃꯍꯥꯛ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯊꯦꯡꯅꯖꯔꯀꯥꯟꯗ ꯑꯗꯨꯗꯤ ꯏꯅꯥꯎ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯕ ꯑꯃ ꯁꯦꯝꯃꯤ ꯃꯗꯨꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯅꯣꯏꯅ ꯇꯧꯔꯛꯄꯁꯦ ꯑꯗꯨꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯏꯄꯥ ꯏꯄꯨꯒꯤ ꯁꯦꯡꯂꯕ ꯃꯁꯥꯟꯅꯅꯤ ꯃꯁꯦ ꯀꯜꯂꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯦ ꯁꯤꯟꯖꯈꯤꯕꯅꯦ ꯑꯆꯧꯕ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯑꯩ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯁꯅꯨ ꯍꯥꯏꯗꯅ ꯑꯩ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯊꯧꯅꯤꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯇꯪꯒ ꯋꯥꯠꯆꯔꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯣꯔꯦꯟ ꯄꯔꯦꯡ ꯐꯖꯅ ꯂꯦꯞꯄꯛꯄ ꯀꯥꯟꯗꯣ
ꯚꯤꯗꯤꯑꯣ ꯈꯔꯗꯤ ꯂꯧꯀꯣ ꯀꯦꯃꯦꯔꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯇꯧ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯅꯨꯡꯉꯥꯏꯅꯕ ꯈꯨꯈꯥ ꯄꯅꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯉꯝꯖꯕ ꯈꯨꯗꯣꯡꯄꯣꯠ ꯑꯩꯈꯣꯏ ꯂꯦꯡꯌꯥꯟ ꯐꯤ ꯇꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯈꯨꯈꯥ ꯄꯅꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯄꯤꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯤ ꯑꯩꯈꯣꯏ ꯃꯥꯡꯂꯣꯝꯗ ꯈꯤꯇꯪ ꯍꯥꯏꯒꯠꯄꯤꯔꯛꯅꯕ ꯈꯥ ꯃꯥꯏꯀꯩꯗ ꯂꯥꯛꯄꯤꯔꯤꯕ ꯁꯥꯟꯅꯔꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏ ꯀꯦꯁ ꯄ꯭ꯔꯥꯏꯁ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯩ ꯑꯗꯨꯃ ꯍꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁꯁꯦ ꯀꯦꯁ ꯄ꯭ꯔꯥꯏꯁ ꯑꯣꯏꯒ꯭ꯔꯨꯝ ꯇꯧꯗꯥꯏꯅꯦ ꯍꯣꯔꯦꯟ ꯇꯤꯝ ꯂꯤꯗꯔꯁꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯐꯤ ꯁꯦꯠꯄ ꯉꯥꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯀꯨꯃꯥꯝ ꯅꯤꯉꯣꯜ ꯑꯩꯈꯣꯏꯒꯤ ꯖꯤꯃꯤꯀꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯊꯛ ꯄꯅꯥꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯩꯌꯥꯟ ꯐꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯏꯇꯤꯍꯥꯁ ꯑꯣꯏꯕ ꯏꯔꯩꯆꯥ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯌꯦꯂꯣꯡꯃꯤꯒꯤ ꯃꯁꯥꯟꯅ ꯑꯃ ꯑꯣꯏꯔꯤꯕ ꯇꯨꯡꯗ ꯀꯥꯎꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯉꯁꯤꯒꯤ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯥꯟꯅꯔꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤꯗꯅꯕ ꯈꯨꯗꯣꯜꯄꯣꯠ ꯇꯝꯕꯤꯒꯗꯕꯁꯤꯡ ꯃꯊꯪ ꯀꯧꯈꯠꯆꯒꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯈꯨꯗꯣꯜꯄꯣꯠ ꯇꯝꯕꯤꯒꯗꯕ ꯀꯣꯟꯖꯦꯝꯕꯝ ꯑꯣꯡꯕꯤ ꯃꯦꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯨꯕꯤꯔꯝꯕ ꯀꯦ ꯏꯕꯣꯜꯁꯤꯡꯒꯤ ꯃꯤꯡꯗ ꯉꯝꯖꯕ ꯈꯨꯗꯣꯜꯄꯣꯠ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯗꯤ ꯅꯝꯐꯤ ꯑꯩꯈꯣই ꯀꯠꯆꯕꯒꯤ ꯇꯥꯟꯖꯥ ꯑꯃꯨꯛ ꯂꯧꯖꯔꯤ ꯀꯨꯟꯖꯦꯝꯕꯝ ꯑꯣꯡꯕꯤ ꯃꯦꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩ ꯇꯧꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯖꯖꯦꯁ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏ ꯈꯨꯗꯣꯜꯄꯣꯠ ꯇꯝꯕꯤꯒꯗꯕ ꯂꯩ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏꯔꯥꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯦꯠ ꯀꯦ ꯏꯕꯣꯜꯁꯤꯡ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯃꯤꯡꯗ ꯀꯣꯟꯖꯦꯝꯕꯝ ꯑꯣꯡꯕꯤ ꯃꯦꯔꯤ ꯗꯦꯕꯤꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯁꯥꯟꯅꯔꯣꯏ ꯑꯃꯗꯤ ꯖꯖꯦꯁꯁꯤꯡꯗ ꯉꯝꯖꯕ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯝꯐꯤ ꯃꯨꯛꯅꯥꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏ ꯇꯝꯖꯔꯤ ꯄꯨꯝꯅꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯕꯥꯛ ꯃꯌꯥꯝꯗꯒꯤ ꯅꯤꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯧꯕꯨꯔꯦꯜ ꯑꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯣꯅꯔꯦꯕꯜ MLA ꯁ꯭ꯔꯤ ꯊꯣꯉꯥꯝ ꯁꯛꯇꯤ ꯁꯤꯡꯍꯅ ꯉꯁꯤꯒꯤ ꯌꯦꯂꯣꯡꯃꯤꯒꯤ ꯃꯁꯥꯟꯅꯒꯤ ꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯛꯄꯤꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯖꯖꯦꯁꯁꯤꯡꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯄꯩꯁꯥ ꯑꯣꯏꯅ ꯈꯔ ꯉꯝꯖꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕꯤꯒꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯊꯪ ꯑꯩꯈꯣꯏ ꯀꯧꯁꯤꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯅꯁꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯅꯕ ꯍꯪꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯉꯁꯤꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ MLA ꯁ꯭ꯔꯤ ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯁꯤꯡꯍ ꯃꯣꯏꯔꯥꯡ ACꯅ ꯉꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯖꯖꯦꯁꯁꯤꯡꯗ ꯂꯨꯄꯥ 500ꯒꯤ ꯑꯣꯏꯕ ꯉꯝꯖꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃꯈꯛꯇꯪꯒ ꯇꯝꯕꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ ꯑꯣꯅꯔꯦꯕꯜ MLAꯕꯨ ꯇꯝꯕꯤꯔꯅꯕ ꯍꯪꯒꯠꯆꯔꯤ ꯑꯃꯗꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁꯤꯟꯖꯔꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯛ ꯌꯨ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯕꯥꯛ ꯑꯍꯧꯕ ꯑꯃꯇꯪꯒ ꯅꯤꯖꯔꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯦꯡꯛ ꯌꯨ
Matangda ngasigi yelong masana sida puring thogat chabaga olonena laikhidraba ahansingi mamingda Ponjembam tomba singna ngasigi sanaroi kuntra mga judges yauna lupa tara lengyan pigalonena koton pot kabigani masigi damagta sinjalang jariba keke morang kangnaru kanbaluk amadi kwai punamaki maphamdagi kai khumna bagalonena thagat paphongduk sari Sigi sanaroi kutra mga amadi judges yauna laikhidraba ahangi mingda Ponjembam tomba sing keke morang kangaruan kanba lupa sigi vice president nangasigi hairiba kutra mga asda lengolana lupa taraga lunena ngamjaba khudol chamna tamjari masigi damakasu puning thogar pora punamangna papamdagi khubak amatang nijari. Thank you. Thagat sari
ngasigi asigumlaba yamna tiasik oiraba yelongi masana ma oiriba sanaroi sing asibu aikoi hojik lengyan pi ngambirakhiba dona tobirakhiba khwai punamakna khodonpot tambibagi tanjadu loisilakle maramaduna aikoi sanabagi masanagi tanja play hobagi batabasu aikoi yopsulapuna maram oiraga sanadrigi mamang sida ngasigi judges amadi sanaroi singbu ground da amuktang aikoi lengbirakliba ngasigi thorom masigi athoiba mitholona election biriba ikai khumnabagi masak oiraba President की फमाम लांदल इलेक्शन बीरीबा श्री थोंगाम शांति सिंह ऑनरेबल एमएलए मोयरांग एसी अमदी श्रीमती ब्रिंदा थोनाउजम सोशल वर्कर या स्कूल अनिमकना ngasiगी अपुनबा स्नेप अमतन फोटो अमतन लोमिनाबगी तंजादु सखंगनाबगी तंजादु लौजरी ख्वाई पुननमसु ngasiगी तंजासिदा पुन्ना खुबा अहोबा अमतन मयामदगी निजरी पुनिंग थगत पोइना अमतन मयामी वे अमतन सकपिना बा मयामन निजरी थैंक यू लोना लोना असिगुमलबा मोरांग कंगलेरोंदा यामना मरु ओइखिबा सायोंतर की मनुंगदा अरोइबा खंबा नोंबाल खंबा थुबी हाइना सुना वरिनारिबा मतंगदुदा खुथाकपना अमदि खुखापना हाइना सिंदुना असिगुलबा मोरांग कंगलेरोंदा मुना कंजै सनखिबादु ngasi मिरोल अहुमना उबा फांखिद्रबा वरि ओरदे तारगा लेहौरबा यामना मरु ओइबा सिगुमलबा सामपि लाफिदा Panggal lausing sinaduna asing masana si putok yang dia asibu keke morang kangleron kan balok na amutang bukat jagi haro kalong galon na ngasigi malam da asing ba promote to we abagi tanjadu lau jagi khanja bagi makha pona ekon ngasigi thoromasi pangthok sabani maramaduna asing umra thoromasi da achauba daita lobiduna punamangna sawat tok pibiduna abadi maru oina ibudau thangjing thamnai bachara loisang amadi ibudau thangjing thamnai bichara loisang loinana ibudau thangjing seva mandul amadi ibudau thangjing amaiba amadi ibudau thangjing amaibi loisangna asigumlaba moirang kanglerogi yamna maru oreba yelomi masana subu tawdaba yade madu tawgadawni haiba puning thawapiduna ngasi lengbiratuna hariba sanareba akhoi mitholengi thamam langde lengsiliba kwai punamakna ngasi masana asibusu support tawbiraki madu giramdasu sunja langjeriba Luki makaidagi ikai kumnaba usari loinana hariba sigi masana asida sinnaba hotnabada ngasigi kanglai pakte laibiriba iramdam sira isa kwai punamakdagi makai kyadagi angam mamati kaya ama pambiraki ming amamam to oina panjadraga su kwai punamakpu ngapkai laitana sinjariba ngasigi laibiriba kwai punamakpu su ngapkai laitana thagasari loinana ngasigi asigumlaba Muna kangjai exhibition asida civil organization maruaina lengbirakli ming oina panjarbada salai kangalu Manipur amadi federation of Hami Manipur amadi Kabui Union Manipur amadi Kemkan Moirang Kendra Apun Balu amadi Mampil Moirang Apun Ba Imalu Lorena ming oina amamam to oina panjarbada jangsu ngasi lengbirak iba Kwai punumapu asigumlaba yelomigi masana moirang da ahan ba hugok sariba asibu sagat piduna punamakna thagat piduna support tawbira kabidagi tamak sinjaribigi mai kaidingam khailetana thagat sari lon laba ngasigi yelomigi masana muna kanjai asida ngamjaba dona tawbira kibasingi manungda amamam toina Masigi miyang gimapamda nishingjage Ôi, chị là thuốc ra rồi. Tôi chả bỏ vào tôi thì học. Phải có thuốc rồi, nó mamman
Maram thana ngasigi thorom asigi program ni matuna aikoina sunjeri program asida aikoi matamdi ngai ya ko maram oraga program asida ma sunjeri adu ngasigi thorom asigi program ni matuna sunjeri program ni matuna aikoi चलो बदली मी याम nasi tabu union manipura adu kapsala lega sikap segi thorom sunjeri adu ngasigi suges amade president amade guest honor sina खाना थोड़ा नहीं हमें ना मतम फालतू में मर मरेगा ऐसे तो मैं कहा चीज़ें भी थोड़ा मधु टेंशन जाते हैं मरम दे इतना क्या ना लाफी में मर मरेगा मधु की दवा का शिन जलान करीबा apa ये ये मकई ये लाफी में ना बहुत सारी ready 1 2 3 amtanga 1 2 3 यानो वाले यानो مثلا زينا मैम कोई लाइव से होरेन प्ले तौर कांदा थरक पा अदमाय तौर गे हुजिकी दिलो चल लगे